Krumjari Digital World Mayambu Khorjai Mapugi channel da taram nokchari ngasidi Maroi Nakuppi yenam thongba oina tawthajarak mamangi aigi thongba thakpigi video singda mayamgi like support ai hainingai leitana thagat phongdokchari matungdasu mayamgi support phongjaduna mayamgi thawal phangba ngamba oijege hojik Maroi Nakuppi yenam thongna Nakuppi gi wari su khara paudam jarakke ichema Google na hairi English ta Maroi Nakuppi asi garlic chives natraga oriental chives haina su kawi amadi botanical name da Allium tuberosum kawi hairi hojik phajana chamthoklaba Nakuppi asi ichi amarom sangna sujinjari changdi chagadoriba miyoi singi matungina adum sembiba yai Nakuppi asi pathagadoribanina khara yamna adum semjabada adum khudong chai hen khanjai Nakuppi thongbada hapna mayan sing tilo soiba singa suba chanama suba moro tekpa khaiba Nakuppi soiba su yaujare tespata alu rajma maru badam ga bori ga uchadri haribop kasu thangjingdi khudong cha dabadagi hapcharaktre hojik khanga sabda refined oil hijinjari badam ga bori ga taujanaba badam si refined oil hek hijin baga dum happy bayare thau saraga thadaragadi kabagi chance du yamna wangi aduna badam si adum thau sarakpaga dum munbaga manabani chang asi aduna hojik badam lothok chari badam si loraga bori amuk tawthajarke bori si atawu ju hapkani tawdana dum thongi ngai da ju hapchagani yam yingbiu masini ji kothok chare china badam ga bori ga thamjin jare hojik acha thau hangam thau asing bani hai dare khang da hijin jare thau saramina tespata chau hojik thongbagi process ji udna Maroi Nakuppi gi matang da kharaga paudam jarake tamu Wikipedia na hari Maroi Nakuppi asi culinary herb amoina sijinabagi mathakta ornamental laitengi plant amoina su malengi mafam ayambada thanari munna thongaga chabagi mahutta salad soups amadi omelette ta garnish tawnabu oina su sijinai akoi Manipur da hairaga mangal da achathau thum moro tekpa soijillaga Nakuppi soijanbaga chabadu banba yai tin buyoli wari je haina hojik Nakuppi asi hapchin jarege ngasai phajana chamaga soiraga thamjege ba Nakuppi atuni masi phajana munna ngaujaga doini munna ngauraga hena hawba heli thongba thakpa se ina haijabaduni patience leina munna ngaurigi hawba henga doini kahan basu yade low flame da munna ngaurigi fabe heli phangbada mahaw lebe heli Korea da Nakuppi gi dish asi pickle oina pancake oina makhal kya semduna yamna pamna chanai India da na maru oina Northeast India da yamna pamna chanai hojik Nakuppi asi munna ngora matungda alu magi mayan alu hapchin jare adegi rajma maru masi hapchin jare masi nganna hapok dragadi mosi amuk munba ngamoidoni aduna masi dum khara ngalapna Nakuppi khara hek munba horakpada habidi hapchin jare masi amuk munna akai jaga doini hojik thongna amuk Nakuppi gi kanaba khara haijarakke bori ahingba hapchan kare atawbanam kona hapcharakke research ki website amada palli masi kanaba 30 calories per 100 gram low in fat high in dietary fiber amadi protein ni masi vitamins B1 B2 vitamin C folic acid carotene amadi calcium gi source wangna lei minerals ta manganese magnesium iron su yawi hairi sulfur rich oiba thawamana hachang gi digestion amadi igi khongjel hengkhat ali haina su palli hojik moro tekpa krai ka hakhraga munna ngogjeri makha chathajarak labada thaini gi matamda Nakuppi na asokpada thomduna asokpa oisinaba oina su sijinarami hai hojik chu lawai saba kok sabada Nakuppi su wairaga kok da hapasu khoina titatatra thengajai
Nakuppi asi hingna su chanai thau ngobda khwaidigi mahau leiba moroi amagi manungda amani haibada haiman mathokloi hojik machu hapa ba matung ising hejinjare ising ji hapaga makhung kumjalaga ngasai aluga maruina rajma marusi munnaba makhung kumjanjaga doini aduna hojik si makhung kumjalaga manungdigi tamna sauraga masimulan gadoin adubu halibu amana hapsin jahore aduga makhung kumjanjare makha chathajarakpada Nakuppi asi hingna su chanai thau ngobda khwaidigi mahau leiba maroi amagi manungda amani thabiga maroi nakuppi ga champutsu yamna pamna chanai porka punna thongbusu hawi nongma soidan ucharake porka maroi nakuppi ga thongba maroi nakuppi asi marang kaina phangdaba mafamdadi kanghallaga liduna thamnei isam samna haijarabada Manipurgi Jiribamda marang kaina phangdabana Imphal dagi demand wangi jiri parking da maroi nakuppi yon bayam da thingnaje manamaduna makoina nakuppi asi lairaga kanghanduna phawba sijini hojik tum hapsan jaraga tumji hapaga hapetang khai jarmaga mi tum hapaga tabsu lei adu kasu kai den khale hawar lore dune hena hodo poni da haijai tum hapasina alu rasma maru munbada mateng panggadoini basic science amagi warini masi hojik awa fadigom hapchinjare aduga masi amuk ising ji kangagadi ising amuk hapagi matang du lakadoini natragadi makhadi kasalakadoiba aluga rasma marusin amundri kadi yadam hojik khara kangjala ije aduna hojik akhoi kitang mei leithajaraga ising hapchinjage no ising ji hapaga muk putuk sonjaga doini masida masagi alu rasma mulam da basing mulaka doini nakuppi ju thot dauraga hawga doini ana hojik sing hejin jaraga sing ji yamanate kitang makhadi kasalakta ba aduna hojik si sonjaga doini tamna low flame sida aduna thongba thakpa si kitang patience sangi ngasai tawjaki badam dum hapchin jaraga rasma marusi pelaga mulabring jaga doini adana badam si hapchin jare ada makha chathajarakpada Chinese recipe gi website amagi matungina Chinese singna Chao dynasty gi matamdagi sahi lising ahung gi mamangdagi nakuppi asi thaduna chanarakli hairi amadi makhoidagi sandorakpana Japanese na nakuppi asi china bahoraki Japanese ta nakuppi asi lira haina kawi hai amadi makhoina meat amadi seafood thongbada sijine Manipurda Progressive Farmers Foundation PFF na sindana ani suba Nakuppi Festival pawba pangthokre Moirang Kampu Sajeb Belesta Manipurda Nakuppi marang kaina puthokliba lamsing manungda Imphal East District ki manung channa lairiba Moirang Kampu Sajeb Moirang Kampu Angom Laikai Kangla Sagolmang Kangla Sifai na chingba panba yai lam asigi lawmising sei 33 pandigi mamangdigi thaduna amadi yonduna makoigi sanna lambi oina lerakli haina su haidi hauzik padigom timing yoksin jarakle aduna padigom hapchin jare aduna simangai nakuppi maroi nakuppi thongba myambo haininga leitana thakat phongdok cheri myamna igi video asibu share tobo kawbiramganu channel asibu subscribe tobiramu nungsibiduna mayamgi thawjaldagi mathang acha thaki video sing hapcharake ngasi nongmagi lawu singuda maroi nakuppi thongba thank you once again.